Miyam pumnamakta nungairaba paujelama pijat lakliba January gi tarik 19 thangja numit ayuki pum 13 makhai tabada PhytoScience company the origin of stem cell gi ahanba international mega seminar ama PhytoScience Manipur na sinjaduna city convention Imphal da pangthokjagani company asi Switzerland gi scientist Dr. Fred license pibiduna 2012 tagi hauna malem gi thakta Bharat yauna leba kunthra mangada mai pakna chathaduna lakli hairiba company asi gi product crystal cell asi FDA USA gi license Ministry of Corporate Affairs Government of India gi CIN phangbaga loinana central amasung state gi fasai phanglaba company ni product asi sizinaba matamda miyoibagi hakchang da yariba cell makhal chani gi kun renew taraktuna tissue sing organ sing phagat handuna layengbada luraba laina kayama layengba ngamhalli seminar asida PhytoScience company gi MD CEO foreign expert sing amasung scientist sing lengbirakadauri miyam pumnamakna seminar asi lengbirakuna saruk yabiyu ai haksungai jaramge